ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯡꯒꯤ ꯁꯦꯝꯕ ꯃꯇꯝꯗ ꯑꯩ ꯁꯦꯜ ꯄꯥꯏꯗꯦ ꯑꯩꯗꯤ ꯈꯨꯡꯒꯪꯗꯒꯤꯅꯤ ꯑꯩꯗꯤ ꯏꯝꯐꯥꯜꯗꯒꯤ ꯑꯩꯗꯤ ꯗꯥꯛꯇꯔꯅꯤ ꯑꯩꯗꯤ ꯂꯧꯃꯤꯅꯤ ꯑꯩꯗꯤ ꯐꯥꯔꯃꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃꯀꯣ ꯑꯩꯈꯣꯏꯅ ꯊꯝꯕꯤꯗꯅꯀꯣ ꯏꯆꯥꯁꯤꯡꯒꯤ ꯁꯦꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯔꯒ ꯁꯦꯝꯕꯤꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯊꯣꯛꯆꯣꯝ ꯄ꯭ꯔꯦꯝꯖꯤꯠ ꯁꯤꯡ ꯃꯥꯏ ꯄꯥꯏꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯣꯖꯥ ꯄ꯭ꯔꯦꯝꯖꯤꯠ ꯍꯜꯂꯣ ꯑꯣꯖꯥ 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 ꯇꯥꯖꯔꯤ ꯁꯥꯟꯇꯤꯀꯨꯃꯥꯔꯅ ꯑꯣꯖꯥ ꯁꯥꯟꯇꯤꯀꯨꯃꯥꯔꯅ ꯉꯁꯥꯏꯗꯒꯤ ꯑꯦꯗꯚꯥꯏꯁ ꯃꯌꯥꯝ ꯄꯤꯕꯗꯣ ꯑꯩꯒꯤꯗꯤ ꯑꯩꯉꯣꯟꯗ ꯏꯆꯥꯅꯨꯄꯤ ꯁꯦꯝꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯦꯜꯞꯐꯨꯜ ꯑꯃ ꯑꯣꯏꯔꯅꯤ ꯑꯗꯨ ꯍꯦꯜꯞꯐꯨꯜ ꯑꯗꯨꯗꯣ ꯑꯣꯖꯥꯗ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯑꯣꯖꯥꯗ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯅ ꯍꯪꯅꯤꯡꯉꯥꯏ ꯀꯣꯏꯁꯟꯗꯤ ꯂꯩꯇꯦ ꯑꯣꯖꯥꯅ ꯄꯤꯔꯤꯕ ꯒꯥꯏꯗꯂꯥꯏꯟ ꯃꯌꯥꯝꯗꯣ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯀꯦꯔꯤꯌꯔ ꯀꯩꯅꯣ ꯇꯧꯕꯗ ꯐꯣꯂꯣ ꯐꯖꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯍꯦꯜꯞꯐꯨꯜ ꯌꯥꯝ ꯑꯣꯏꯅꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯗ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩ ꯊꯣꯛꯆꯣꯝ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯀꯩꯅꯣꯝꯇꯪ ꯈꯔ ꯑꯩ ꯑꯦꯇꯦꯟꯁꯟ ꯍꯟꯖꯍꯧꯒꯦ ꯑꯩꯈꯣꯏꯒꯤꯅꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯂꯥꯏꯔꯅ ꯍꯧꯔꯛꯄꯅꯦ ꯑꯗꯨꯅꯀꯣ ꯑꯩꯈꯣꯏꯅꯅꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯡ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯈꯟꯕꯤꯗꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯇꯣꯟꯊꯅ ꯌꯥꯝꯅ ꯑꯩꯗꯤ ꯂꯩꯇꯦ ꯁꯦꯜ ꯄꯥꯏꯗꯦ ꯑꯩꯗꯤ ꯂꯋꯥꯏꯗ ꯂꯩꯕꯅꯤ ꯏꯝꯐꯥꯜꯗ ꯂꯩꯕꯅꯤ ꯈꯨꯡꯒꯪꯗ ꯂꯩꯕꯅꯤ ꯁꯤꯇꯤꯗ ꯂꯩꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯕꯤꯗꯕꯀꯣ ꯑꯗꯒꯤ ꯑꯩ ꯁꯦꯜ ꯄꯥꯏꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤ ꯂꯩꯕꯤꯗꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯃꯛꯁꯤ ꯑꯩ ꯂꯧꯃꯤꯅꯤ ꯑꯩ ꯗꯥꯛꯇꯔꯅꯤ ꯏꯟꯖꯤꯅꯤꯌꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯂꯩꯕꯤꯗꯕꯀꯣ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯅ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜꯗ ꯁꯤꯇꯤꯗ ꯂꯩꯕꯗꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯈꯨꯡꯒꯪꯗ ꯂꯩꯕꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯁꯤ ꯗꯥꯛꯇꯔꯅꯤ ꯑꯩ ꯂꯧꯃꯤꯅꯤ ꯑꯩ ꯐꯥꯔꯃꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯩꯐꯝ ꯊꯣꯛꯇꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯂꯩꯐꯝ ꯊꯣꯛꯏꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯝꯕꯔ ꯋꯥꯟꯗ ꯑꯩꯈꯣꯏꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯩꯐꯝ ꯊꯣꯛꯄꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯆꯥꯁꯤ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯩꯔꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤꯅꯦ ꯐꯅ ꯋꯥꯔꯁꯨ ꯐꯅ ꯂꯥꯏꯔꯁꯨ ꯐꯅ ꯈꯨꯡꯒꯪꯗ ꯂꯩꯔꯒꯁꯨ ꯐꯅ ꯑꯔꯥꯞꯄꯗ ꯂꯩꯔꯒꯁꯨ ꯑꯅꯛꯄꯗ ꯂꯩꯕ ꯑꯣꯏꯔꯒꯁꯨ ꯐꯅ ꯊꯥꯛ ꯅꯦꯝꯃꯒꯁꯨ ꯋꯥꯡꯉꯁꯨ ꯃꯗꯨꯒꯤ ꯈꯦꯠꯅꯕ ꯀꯔꯤꯃꯠꯇ ꯂꯩꯇꯅꯀꯣ ꯏꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯦꯝꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯁꯤꯅꯀꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯇꯣꯞꯄ ꯁꯤꯡꯒꯤ ꯐꯤꯕꯝꯗꯣ ꯁꯦꯜ ꯄꯥꯏꯕ ꯑꯗꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯒꯤ ꯐꯤꯕꯝꯗꯨꯗꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯁꯦꯝꯕ ꯉꯝꯂꯔꯣꯏ ꯀꯥꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯗꯨꯃ ꯊꯝꯕꯤꯗꯕꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁꯦꯜ ꯄꯥꯏꯕ ꯈꯛꯇꯅ ꯂꯣꯏꯅ ꯑꯉꯥꯡ ꯁꯦꯝꯒꯅꯤ ꯃꯣꯏꯅ ꯈꯛꯇꯅ ꯃꯤ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ ꯃꯣꯏ ꯑꯉꯥꯡ ꯈꯛꯇꯅ ꯃꯤ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯆꯧ ꯑꯆꯧꯕ MLA ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯗꯥꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯃꯌꯥꯝꯒꯤ ꯃꯆꯥ ꯃꯁꯨꯁꯦ ꯂꯣꯏꯅ ꯃꯤ ꯑꯣꯏꯕ꯭ꯔꯥꯕ ꯑꯣꯏꯗꯦꯀꯣ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯕꯗꯒꯤ ꯍꯧꯔꯛꯄ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯧꯔꯛꯄ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣই ꯅꯍꯥꯔꯣꯜ ꯀꯌꯥ ꯑꯃꯁꯨ ꯑꯆꯧ ꯑꯆꯧꯕ ꯃꯤ ꯑꯣꯏꯔꯛꯏꯁꯤꯅꯦ ꯑꯐꯕ ꯃꯤ ꯑꯣꯏꯔꯛꯏꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯇꯧꯒꯤꯁꯦ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯊꯥꯗꯒꯤꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯑꯐꯕ ꯃꯔꯤ ꯑꯃ ꯊꯝꯂꯒ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯑꯩꯒꯤ ꯍꯛꯇ ꯉꯝꯖꯕꯗꯣ ꯑꯩꯅ ꯃꯣꯏꯗꯨ ꯁꯦꯝꯕꯗꯨꯅꯦꯕ ꯑꯗꯨꯒ ꯃꯣꯏꯒ ꯑꯐꯕ ꯃꯔꯤ ꯂꯩꯅꯕꯗꯣ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯗꯣ ꯊꯝꯕ ꯉꯝꯃꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯕ ꯑꯃꯗ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯇꯝꯁꯦ ꯄꯤꯕꯤꯔꯕꯀꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯃꯇꯝ ꯄꯤꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯦ ꯐꯅ ꯐꯠꯇꯕ ꯁ꯭ꯀꯨꯜꯗ ꯇꯝꯃꯁꯨꯀꯣ ꯃꯣꯏ ꯃꯥꯡꯉꯣꯏꯕ ꯑꯗꯨꯝ ꯂꯤꯈꯠꯂꯛꯀꯅꯦꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯤ ꯊꯝꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯃꯇꯝ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯃꯇꯝ ꯄꯤꯕꯤꯗ꯭ꯔꯕ ꯃꯣꯏꯒ ꯂꯣꯏꯅꯕꯤꯗ꯭ꯔꯕꯀꯣ ꯁꯦꯜ ꯐꯅ ꯊꯥꯗꯁꯅꯨ ꯇ꯭ꯌꯨꯁꯟ ꯐꯅ ꯊꯥꯗꯁꯅꯨꯀꯣ ꯑꯉꯥꯡꯗꯣ ꯏꯚꯟ ꯃꯤ ꯑꯃ ꯑꯣꯏꯔꯛꯑꯁꯨꯀꯣ ꯑꯐꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯛꯑꯣꯏꯕ ꯑꯗꯣ ꯃꯤ ꯑꯃ ꯑꯣꯏꯔꯛꯇꯕꯁꯨ ꯌꯥꯏ ꯑꯐꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯛꯇꯕ ꯌꯥꯏꯕ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕꯤꯕꯀꯣ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯡꯁꯤ ꯁꯦꯝꯕ ꯃꯇꯝꯗ ꯑꯩ ꯁꯦꯜ ꯄꯥꯏꯗꯦ ꯑꯩꯗꯤ ꯈꯨꯡꯒꯪꯗꯒꯤꯅꯤ ꯑꯩꯗꯤ ꯏꯝꯐꯥꯜꯗꯒꯤ ꯑꯩꯗꯤ ꯗꯥꯛꯇꯔꯅꯤ ꯑꯩꯗꯤ ꯂꯧꯃꯤꯅꯤ ꯑꯩꯗꯤ ꯐꯥꯔꯃꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃꯀꯣ ꯑꯩꯈꯣꯏꯅ ꯊꯝꯕꯤꯗꯅꯀꯣ ꯏꯆꯥꯁꯤꯡꯁꯤ ꯁꯦꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯔꯒ ꯁꯦꯝꯕꯤꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯣꯏ ꯑꯣꯖꯥ ꯑꯣꯖꯥꯅ ꯍꯥꯏꯗꯣ ꯌꯥꯝ ꯆꯨꯝꯃꯦ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ